ꯃꯣꯔꯣꯛꯁꯦ ꯃꯅꯝ ꯅꯨꯡꯁꯤꯔꯛꯑꯦ ꯌꯥꯝ ꯍꯥꯏꯅꯦꯕꯀꯣ ꯑꯗꯨꯒ ꯇꯤꯜꯍꯧꯒ ꯃꯌꯥꯝ ꯆꯥꯏꯒꯦꯀꯣ ꯑꯝꯇ ꯑꯗꯨꯏꯗꯤ ꯍꯥ ꯍꯦꯜꯂꯣ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯏꯁꯅꯥꯎ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯃꯌꯥꯝ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯏꯔꯨ ꯊꯣꯛꯅ ꯂꯣꯏꯔꯦ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯏꯔꯨ ꯊꯣꯛꯅ ꯈꯣꯠꯅ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯣꯛꯁꯨ ꯂꯨꯊꯣꯛꯑꯦꯕꯀꯣ ꯀꯣꯛꯁꯨ ꯂꯨꯊꯣꯛꯑꯦ ꯏꯔꯨ ꯊꯣꯛꯅ ꯂꯣꯏꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯆꯥ ꯂꯣꯟꯒꯦꯅ ꯆꯪꯉꯛꯏꯅꯤ ꯉꯁꯤꯗꯤ ꯆꯥ ꯑꯣꯏꯅ ꯊꯛꯆꯜꯂꯅꯤ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯁꯤ ꯐꯨꯔꯤꯠꯁꯨ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯎꯕꯅꯤꯅ ꯁꯤ ꯇꯦꯂꯤ ꯂꯦꯡꯈꯠꯂꯝꯒꯅꯦꯕ ꯑꯦꯛꯆꯨꯂꯤ ꯁꯤꯁꯦ ꯁ꯭ꯋꯦꯇꯔꯅꯤ ꯑꯗꯨ ꯁ꯭ꯋꯦꯇꯔꯅꯤꯅ ꯑꯗꯨ ꯑꯩ ꯁꯤꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯂꯤꯠꯂꯤ ꯑꯅꯤ ꯂꯩꯕꯗꯣ ꯑꯃ ꯀꯩꯅꯣ ꯇꯧꯔꯒ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯤꯠꯂꯦꯕꯀꯣ ꯑꯗꯨꯒꯤꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯁꯤꯒꯤꯁꯤꯒ ꯃꯌꯥꯝꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯃꯊꯪ ꯎꯠꯂꯛꯑꯒꯦ ꯁꯤꯒꯤꯁꯤꯒꯅꯦ ꯑꯩꯗꯤ ꯃꯆꯥꯅ ꯈꯣꯏꯗꯨꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯌꯥꯝꯅꯕꯨꯗꯤ ꯍꯩꯇꯦ ꯍꯩꯇꯕꯗꯣ ꯑꯗꯨꯝ ꯈꯔꯗꯤ ꯑꯥꯏꯗꯤꯌꯥ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯈꯣꯏꯗꯨꯝ ꯍꯧꯕꯒꯤꯗ ꯑꯣꯏꯅ ꯈꯣꯏꯗꯨꯝ ꯍꯧꯒꯦꯅ ꯆꯤꯅꯤ ꯂꯣꯜꯂꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯈꯣꯏꯗꯨꯝ ꯍꯧꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯁꯦ ꯍꯩꯗꯤ ꯌꯥꯝꯅ ꯍꯩꯇꯦꯕꯀꯣ ꯑꯗꯣ ꯍꯩꯇꯕꯗꯣ ꯑꯗꯨꯝ ꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯈꯛꯇꯪꯒꯤ ꯍꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯃꯃꯥꯅꯒ ꯇꯧꯕꯗꯣ ꯏꯁꯤꯡꯒ ꯈꯛꯇꯪꯒ ꯂꯨꯞꯄꯒ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯃꯥꯜꯂꯦ ꯃꯌꯥꯝꯗꯨ ꯋꯥꯔꯕ ꯁꯦ ꯅꯪꯒꯤ ꯂꯗꯨ ꯃꯌꯥꯝꯗꯨ ꯖꯥꯗꯤ ꯖꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯗꯨ ꯑꯩꯅ ꯈꯣꯏꯗꯨꯝ ꯇꯥꯔꯤꯕꯅꯤ ꯁꯤꯁꯦ ꯈꯣꯏꯗꯨꯝ ꯍꯧꯕ ꯍꯩꯔꯦ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯊꯣꯡꯒꯦꯅ ꯆꯪꯉꯦꯕꯀꯣ ꯊꯥꯡꯒꯠꯈ꯭ꯔꯦ ꯁꯤꯒꯤꯁꯤꯅ ꯑꯩ ꯀꯥꯡꯁꯣꯏ ꯐꯨꯠꯀꯦ ꯇꯧꯔꯤꯅꯦꯕꯀꯣ ꯁꯤ ꯍꯥꯞꯆꯤꯟꯗ꯭ꯔꯣꯕꯅꯤ ꯍꯥꯞꯄꯅꯤ ꯁꯤꯅ ꯉꯥ ꯊꯝꯃꯦ ꯉꯥ ꯑꯍꯨꯝꯈꯛ ꯉꯥ ꯑꯌꯥꯏꯕꯗꯨꯅꯤ ꯍꯥꯞꯆꯤꯜꯂꯒꯦ ꯉꯥꯁꯦ ꯑꯅꯤꯈꯛ ꯊꯥꯒꯦ ꯊꯥꯛꯑꯦ ꯑꯗꯨꯗꯒꯤ ꯇꯤꯜꯍꯧ ꯊꯥꯈ꯭ꯔꯦ ꯁꯤꯡꯁꯨ ꯊꯥꯈ꯭ꯔꯦꯕꯀꯣ ꯁꯤꯒꯤꯁꯦ ꯃꯃꯥꯅ ꯄꯤꯔꯛꯄꯗꯨꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯡꯁꯨ ꯆꯪꯈ꯭ꯔꯦ ꯃꯀꯨꯗ ꯀꯣꯛꯄ ꯍꯥꯏꯗꯤ ꯐꯠꯇꯕ ꯀꯩꯀꯥ ꯌꯥꯎꯔꯝꯕꯁꯨꯅꯦꯀꯣ ꯃꯉꯣꯟꯗ ꯋꯥꯏ ꯁꯪꯅꯕ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯦ ꯑꯩꯁꯦ ꯆꯥꯝꯊꯣꯛꯉꯦꯅ ꯍꯥꯡꯗ ꯂꯣꯏꯔꯒ ꯆꯥꯛ ꯀꯥꯞꯇꯣꯏꯅꯤ ꯃꯌꯥꯝ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯒꯦꯕꯀꯣ ꯕꯣꯔꯥꯒꯤ ꯈꯔ ꯁꯣꯏꯒꯦ ꯑꯂꯨ ꯕꯣꯔꯥ ꯍꯧꯒꯦ ꯑꯗꯣ ꯁꯤꯁꯦ ꯈꯔ ꯁꯣꯏꯔꯒ ꯑꯁꯤꯒꯤꯅꯦ ꯕꯣꯔꯥꯁꯦ ꯍꯧꯕꯒꯤꯗꯃꯛꯇꯅꯦ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯦ ꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯤꯁꯨ ꯍꯥꯏꯔꯒꯦꯕꯀꯣ ꯕꯦꯁꯣꯟꯒ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯃꯆꯨꯒ ꯏꯁꯥꯒꯤ ꯀꯩꯅꯣ ꯇꯧꯕ ꯏꯁꯥꯒꯤ ꯖꯨꯠꯇ ꯂꯧꯕꯤꯔꯣ ꯑꯍꯨꯝ ꯂꯩꯔꯒꯗꯤ ꯖꯤꯔꯥ ꯃꯆꯨ ꯍꯥꯞꯄꯣ ꯑꯗꯣ ꯑꯩꯅꯅꯦ ꯁꯨꯃꯥꯏꯅ ꯁꯤꯛ ꯇꯧꯔꯒ ꯊꯝꯃꯤꯅꯦ ꯁꯨꯃꯥꯏꯅ ꯑꯁꯤꯒꯤ ꯆꯥꯡꯁꯤꯒꯅꯦ ꯕꯦꯁꯟꯁꯦ ꯁꯤꯛꯂꯒ ꯊꯝꯗꯣꯏꯕꯀꯣ ꯑꯗꯨꯒ ꯍꯧꯔꯅꯤ ꯑꯩ ꯕꯣꯔꯥ ꯍꯧꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯕꯣꯔꯥ ꯍꯧꯕꯁꯦ ꯁꯨꯃꯥꯏꯅ ꯈꯔꯗꯤ ꯇꯥꯏꯌꯦꯕ ꯑꯗꯣ ꯕꯣꯔꯥ ꯍꯧꯔꯦ ꯆꯥꯛ ꯊꯣꯡꯉꯦ ꯀꯥꯡꯁꯣꯏ ꯂꯣꯏꯔꯦꯕꯀꯣ ꯃꯌꯥꯝꯁꯤꯒ ꯑꯉꯧꯕ ꯉꯧꯔꯒ ꯂꯩꯔꯦ ꯁꯤꯒꯅ ꯀꯥꯔꯣꯟꯒ ꯑꯂꯨꯒ ꯇꯧꯔꯒ ꯁ꯭ꯋꯤꯠ ꯀꯣꯔꯟꯗꯣ ꯑꯗꯨꯗꯨꯒ ꯑꯦꯂꯦꯟꯒꯤ ꯏꯅꯤ ꯏꯆꯥꯅꯤꯄꯥ ꯄ꯭ꯔꯣꯖꯦꯛꯀꯤ ꯑꯦꯂꯦꯟꯒꯤ ꯃꯈ꯭ꯋꯥꯡꯗ ꯄꯩꯔꯤ
alien day way ni jani pagi project kise alien ni makoi sana coba ni banget kasi sana kan tahu kita tundi ni sih Ada. Jadi dia lain. Mami cái cầu gì mà cha nó nghe liền vậy? Toton. Hả? Toton. Toton. Cậu. Video mà tir में सही और सब elementary kan masih ada. Toton kau. Mama nanti elementary ayo. Elementary na beli dia na ming alien ni mami cái cầu video. Ano mo na kala kan alien Mem na khala uai. Grahari mami khala uai. alien hai. Grahari mami hai ro. Mem sigalore chani pagi project symbol ore sina lip kinape asi sena cold drink gi beranda ida waina sena country gi sigalaire water cycle gi sigalaire sina fruit orchard ki leire sina maths ki leire sina english ki leire didi alien sina hajikte jekpudani yo Maming na Jagannath kaure mai graha ki maming na Pluto kaure yam nahandagi moina winter vacation je hafta amuk piye bako aduga winter vacation jiga sise kano taro waina pirok project ni do da Ma'am sandagi chalon lo re bako yo future to gene to ida future to gene to ni sise Nuri se na ga di kham dia ba du ga di lori ni ai hayan adu ko kham ni si nam badam ni mya papa ne ga akal lag papa ga happy ko ni Yung tilaw hapani, sing juga tang happy niya. Wow, happy. Nem sandagi semana cawa si cani ngaya ba. Sandagi semana cawa si nongki nong pa matam dane cani ngaya ba. Don sang de rangai mana duty chat pa hodi sang de chamina ba ka doi si tonto di cawa tamina. जो वैसे दी खत्म चिंता वाला आई दूँगी थंगी ये ने चासे मैंने थोड़ा दाल कोबी खत्म करके मोके मैंने नुची रही है कोबी है चाव चाव यहाँ पर मैं हम लोग mix tàu đó cần mix tàu cái quá thau ra hạp về một quá thau hình một số hạp về đi cái đó badam tăng hai này một quá cái đó thì lâu cái mò tiệc cái tàu cái thau này mấy cha bên đấy cái nào lên đó quý đấy cha được ạ thằng này mẹ beauty chất bao hậu rồi đi cha bắt đầu mà thua này đi đó nắng nó mới chất được Papua su kara mapum mama khat mapum mama dikha le tar oh ha se jar si lao cha thake ge myam du di चाचे चंगांगो ने लोले तुम्हारे तोड़गा चंगांगो ने थकिंगे ना चंगांगो ने लोले चीनी दी थकेगी मैम चाम तो दीदी को
ꯃꯌꯥꯝ ꯆꯥꯏꯒꯦꯀꯣ ꯑꯝꯇ ꯑꯗꯨꯑꯣꯏꯗꯤ